Manipur Police amadi Security Force na tonganba mafamda leptana thiba humbagi thabak chathabada tonganba lalhoulup ki kadar tara fagatpa ngamkhre makhoidagi senkhai thumkhai tawada sizinabani haiba potchai gari mobile phone na chingba singso fagatpa ngamkhe Pawasina hai ngarang pambai na luchingba UNLF ke miyoi ani Imphal East ki napet pali androdage police na fabangam ke faraba miyoi adudi yumnam naungcha singh chahi kunmari amadi haikruzam Bijya Chandra Singh chahi kunnipan ne makhoi napet pali andro lambi da chatpa gari singh dage sen khomgatpada chenaba miyoi ni hairi amaromda Imphal East ke Sanjanbam Sangsabi village dage pripa ke miyoi ama fabangam le hairi faraba miyoi adu takelambam yaifaba maite chahi kuntaruk ne mangoldagi mobile phone ama Aadhaar card ama fangbangam ke atopa operation amada Manipur Police na Patsoi Police Station ki manung chanba salam mamang laikai dage kanglaipak Communist Party MFL gi miyoi ani fabangam kre faraba miyoi ani adudi kangabam Rohit Singh chahi kuntra amadi oinam Bobby maitai chahi kuntra nipan ne makoidagi mobile phone ahum wallet ama Aadhaar card ama sale oina lupa lising taret ka chanipan tara two-wheelers gari amasu fangbangam ki hairi amaromda Imphal East ki yaura bung khunaudagi UPP ke gi kadar ama fabangam le faraba miyoi adu ningthauzam Sanathoi Singh chahi kuntaruk nakalamaromda Manipur Police na Imphal East ki lamlai makhale kai dage KYKL ki kadar ama faraba miyoi adudi khaidem dhanabir maitai chahi kunmangane atopa operation amada Manipur Police na Pripak Pro ki kadar ama kyamgai haibong makhong KYPC Community Hall maya degi fabangam kre faraba miyoi adu thangjam Henry maitai chahi kuntramathoi ne Bishnupur district ke Ningthaukhong ward number 13 dagi KCP taibang nganbagi miyoi ama fabangam le faraba miyoi adu khwairakpam Amarjit Singh chahi kuntaret loinana thasigi haukiba April ki tang 13 ta soibam boinau maitai chahi nifu humdoi kauba asina NKCP PWG kadar ama wangu lamkhai dagi fabangam kre